Mahairoi lising kuntra nipan ka chatru ko humfumari na saruk yaduna Board of Secondary Education Manipur bosem na lauba chahi asigi High School Living Certificate Examination 2020 ngasidagi haukre. Amasung NSN IM na English nga nigasuk na mapan gi February tara tareta tamthi na hatok pikraba Dr. Kisan Token amadi Rajan laikhitabagi tara matong suban ningsing thauram ngasi uripok jairap court manakta leiba mapari ningsing kolda pangthokre. मैं आपको खुरमचरी अदम ने यंग भी इम्पैक्ट न्यूज़ नी आई पिंकी ओक्रम ना हुसी पुंजा से फाउबगी मरुइबा पाउसिंग मियाम द पिजरी Mahairoi lising kuntra nipan ga chatru ko humfumari na saruk yaduna Board of Secondary Education Manipur bosem na lauba chahi asigi High School Living Certificate Examination 2020 ngasidagi haukre. Ngasidagi hauduna March manga fauba chathagada ba examination asigi ngasi ahauba numita English subject thoki. Manipur gi ching amasung tamgi apunba exam center chamagani fuda pangthok liba examination asibu kanglon chumna pangthok pa yanana ba bosem gi maikai dagi flying squad team humbudrana examination asibu yengsin bagi thabak chathaki loinana Mahairoi loop guardian organization amadi oja singi loop sing nasu examination asibu kanglon chumna pangthok nana ba bosem gi mateng pangli District Police Singi Maikai Dagisu Center Singda Pam da Bathodok Toktana ba Mafam Kayada Akan Mamaongi Ngak Sen Bagi Thabak Chathari Ningsing Bayabadi examination asibu Kanglon Chumna Pangthokna ba Aina Thinkraba Lalhulup KYKL Amadi KCP gi Apunba Body Oriba Asuk Nasu exam center gi Akoiba meter chani gi area da public curfew lauthok bagi mathakta exam asida saruk yariba oza amadi Mahairoi singna exam da aranba pambai sizinadana ba checksin wa thamlakhi basu laikhrabani Mapithel dam gi matang da lainga kayana khiba warul sing thabakta onthok tabagi matang da kau khiba Imphal Ukhrul ban na maram oiraga bosem na lauduna ngasi dagi pangthok pa hauriba class 10 gi exam thagadaba Mahairoi sing da chauna apan bo oikre ban asina maram oiraga exam thaba lakhiba Mahairoi kaya matam chana magi exam center singda yoba ngamkhidre Imphal East District ki manung chanba yaingang pokpi da leiba Chingtam High School da tongan be school mapan gi Mahairoi chani ga humbudra mathoina center asida exam thagadabada Mahairoi mari matam chana center aduda yorokpa ngamkhidre Exam haukiba minute kun helaba matungda Mahairoi mari adu yaurakhi hairi Mahairoi singi yamna chauba exam ama oiriba asida ban tauriba singna Mahairoi singi yenglaga chathok chasinda apanba pibidana basu Mahairoi sing amadi mama mapa oiba singna appeal taurakli NSN IM na English sing ni gasup na mapan gi February tara tareta tamthi na hatok pikhraba kasom khulen gi SDO oiramba Dr. T S Kishan amadi mahaki staff Y token amasung A Rajan laikhidaba ki tara matoi suba ningsing thoram ngasi uripok jairap court manakta leiba mapari ningsing kol da pangthokre Ningsing Thoram adu mahusagum mapari ningsing kol loop manil na sinduna pangthokpani Thoram adu ga mari lenana Manipur Human Rights Commission gi chairperson Khaidem Manina miyoibagi minungsi yaudaba asigumba mihathi na hat ke bagi thodok asi lamdam asida amuk hana thokdana ba mipum khudingmakna hotnaba mathau tai haina phungdokhi Thoram aduda lamdam asigi CSO Singh Ima Ibel Singh amadi laikhidraba Dr. T S Kishan Y token amadi A Rajan gi imung manung gi miyoi singna laikhidraba makhoi ahum gi photo da laisu kattuna ikai khumnakhi Thoram aduga mari lenena DM College of Arts ki retired principal A Dorendra Nagaland Police ki retired senior SP Potsangbam Sonamani amadi DM College of Arts ki Department of Political Sciences ki assistant professor Arambam Nonina Understanding the Civil Rights Movement in Manipur, Changes and Prospect Haibathimda Wangangki. Panbayabadi Dr. T S Kisan Y token amasung A Rajan asi NSN IM ki kangbu amana faduna puraga Imphal Dimapur lambigi tafau kauba mafam amada nongmaina kaptuna hatlambani. Laikhidrabasing adugi mafamda Sardamjali Kachabaga loinana asigumba thodokse amuhana thoktanaba aikoi punamakna honaba chumi laikhidabagi ningsing thoram asida maruoina nainagadaba adugumba theme civil society organization singbu moigi movement bu masak khangmaga loinana adugumba moina thengnariba
ꯑꯗꯨꯒ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯏꯕ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯞꯃꯦꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏ ꯃꯥꯏꯌꯣꯡ ꯌꯥꯕ ꯒꯅꯇꯟꯇ꯭ꯔꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄꯁꯦ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥ Indira Gandhi National Open University Ignaugi Kuntraga Humdoirak Suba Convocation ngasi New Delhi da laiba University asigi Baba Saheb Ambedkar Convention Center da pangthokpagi saruk ama oina Ignau Regional Center Imphal gisu convocation pangthokre India Pumbagi oina Delhi da Union Human Resource Minister na athoiba mithunglen oina pangthokiba convocation ki thoramasiga mari lenana Ignau Regional Center Imphal gisu chingmairong da laiba Tribal Research Institute da Higher and Technical Education ki Commissioner M Hare Krishna na saruk yaduna convocation ki thoram adu pangthoki University asigi kuntrago humdoirak suba convocation asida tongan be degree PG diploma amadi diploma singda mai paklaba mahairoi lising amaga supna humfuma panda M Hare Krishna na thagat pa phongdokhi loinana India gi haukiba chahi inglising amaga chamapan humfuga nithoida haudokiba University asina arapa manung hanjenba mafamda leiba naharol singda higher education gi mangal piba ngamduna lakli haina Hare Krishna na phongdokhi Today, learners living even in the remote and difficult terrain of this hilly state can assess and pursue higher education through open and distance learning mode. The bachelor's and master's programs are very popular among the students. Both the programs exhibit sustained growth of enrollment. There are 54 programs activated in Regional Center Imphal. Under Regional Center Imphal, 339 academic counselors are empaneled from different disciplines for various programs of IGNOU according to their experience and specialization. All India Survey on Higher Education 2019-2020 Haibahiramda Nongmagi Oiba Meeting cum Workshop amangasi Palace Compound Laiba Maharaja Bodha Chandra College ta pangthokre. Meeting cum workshop asigi matangda All India Survey on Higher Education 2019-2020 ki Manipur ki State Nodal Officer Dr. Gopal Chandra Bakna haikibada. Ministry of Human Resource Development na State ki Directorate of Higher Education ki khutang da laiba college amasung institute singi damakta thadarakpa funding pumnamak Param chumna sizinabra loinena hairiba funding adu college amasung institute singnasu karamna sizinabagi haibadu khangnanaba workshop pangthokpani haiki Meeting cum workshop asida Ministry of Human Resource Development gi Assistant Director S.S. Chetan Yagjor Maharaja Bodha Chandra College ki Principal Dr. M. Chandra amasung tongan ba college amasung institute singdagi lakpa oja amadi expert kayana sarukyaki Last year, we total 119 institutions leirame. Adu mununga 118 institute the data upload torame. This year, another 19 the add tore. So 138 institution registered tore. Leiriba institute loi nomok di akoi register toba pamba because otherwise not the mokoi loi data do incomplete leirame. Akoi all India basis ki अखोई मेन अखोई पामना लो इंस्टीट्यूट रजिस्टर तोबा मखोई की डेटा अपलोड तोबा अदु देगी ना पॉलिसी प्रोग्राम सेम्बा नंबागी अदु रिपोर्ट देगी लाकनी अदु की दमुक्ता नसला प्रोजेक्ट 2010-11 देगी होगा अदु देगी एवरी ईयर डेटा दी अखोई कलेक्ट तोगा अपलोड Matang swai se break ama lauzage break ki matungda numin mari ni chupna chathagadaba Maharaj Kumar Priyoberta Singh Memorial Art Exhibition Art and Culture Commissioner M Joina ngasi haudokibagi pau amadi Manipur amasung malem gi tongan ba I pau sing puduna lakchage Impact News pumi eng taduna leibiu mayamba mukha na taramna okchari bulletin asigi makhata ba pau miyam da pizari Numit mari ni chupna chathagadaba Maharaj Kumar Priyoberta Singh Memorial Art Exhibition Art and Culture Commissioner M Joina ngasi haudokre
Exhibition asi Art Society Manipur amadi Manipur Cultural Integration Conference ka punna khusamnaduna Palace Compound da laiba State Art Gallery da chathaba haukhibani. Ngasigi thoramatuda athoiba mitunglen oikhiba Commissioner M Joina chai khara asida artist kaya tholaktuna magun laiba afaba laik amadi mitam kaya puthorakpa asi chauthok chaningai ni lainga ki maikai dagi su artist sing asigi chaukha thorang ki damakta pangba yaba mateng pangnanaba Chief Minister ga tanaragani haiki Magna makha taraduna chai khudingi pangthokpa exhibition asida artist hena saruk yarak pada natana laingak Layek amadi mitam puthokpagi chang hengalakli layek sing asida kum amagi thokpa thodok wathok amadi khunai miyamna thengnariba awat apa singi mami chauna tahanba asina miyamda achoba pauzel amadi piba ngamlagani haina mahakna phongdokhi chahi asigi oina layek amadi mitam sabada mana fanglaba artist singda mana mathum yenthoki ba thoram aduda retired IAS RK Nimai su sarukyakhi ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯒꯤ 2020 ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝ ꯍꯦꯟꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯥꯡꯒꯗꯕ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯄꯨꯊꯣꯛꯏꯕ ꯑꯦꯛꯖꯤꯕꯤꯠ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯍꯦꯟꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯃꯤ ꯇꯥꯕꯅ ꯑꯗꯨꯅ ꯑꯥꯔꯇꯤꯁꯈꯩꯅ ꯄꯨꯊꯣꯛꯏꯕꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯁꯤ ꯑꯥꯔꯇꯤꯁꯈꯩꯅ ꯄꯨꯊꯣꯛꯏꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯅ ꯁꯥꯈꯤ Thobal District ki oina National Register of Unemployed NRU Hairok Assembly Youth Congress Committee amadi Thobal District Youth Congress Committee anina sinduna haudokre register tawbagi thabagadu MPCC gi president oiriba M Okendro gi yumda pangthokibani thoramaduga mari lenena sarukya kiba singna India gi oina thabak fangdabagi chang chahi khara asida khangwang wang khalakliba asida nungnangba phongdokhi loinana thabak fangdriba inkhalakliba nahasingna 8151994411 hairiba number asida miss call piraga thabak fangdri haibagi register tawbiyu hainasu appeal tawki thauramadu loiselakpada hairok part 2 mayai lekai dagi hairok bazar fauba khongna amasu chatki khongchat aduda all India gi oina LPG gas ki mamal henkat pa yaningde miyam gi chakhau thadat pa yaroi haibana chingba kholaw kaya lawki Manipur macha singna mapalamda layeng ba chatpa matamda emergency ki oina mathau tarakpa I khudingmak helping hands for people ISSP Manipur na piba ngamlagani haina ISSP gi secretary Premjit Moirang themna phongdorakli ngasi Manipur Press Club ta pangthokiba pawgi mifam amada Premjit na makhata na hai Manipur gi top hospitals ahum Regional Institute of Medical Sciences RIMS Jawaharlal Nehru of Medical Sciences JNIMS amadi Siza hospital gi blood bank singda need based ta award pa I khudingmak pinabagi damakta helping hands for people HHP Manipur da national award pirakle ISSP Manipur na hospital ahumda need based ta mai pak na I piba ngamba India gi ahan loop oire award asi haukiba January gi tang 10 da samarpan amadi Odisha blood donors core group na Shri Gopabandhu Ayurvedic Medical College Puri gi conference hall da pangthokiba National Blood Donors Conclave Utkal Raktavir Samman 2020 da pibi rakhibani haina mahakna makhatana phongdokhi 28 states plus union territories jingi delegates ma'am je pula punjal laga network ama semaga kayuma Manipur macha ama Delhi da layengba gi damakta leiba kanda I darkar la en khalaji awtadi Manipur macha jing na chatlaga EP bagi mohota Delhi da leiba base toriba organization jingina EP ba Delhi macha jina in case Manipur da mung na ren khalaji de akhoina mung piwa smai toro interchange tonaraga amaga maga mateng pangna bagi network ama khatang sem jena aina hodok jabane aina puthok jariba view da mayamna su yam support tobire yamna athuba matamda akoi masi active oina work to bangamani poina Union Health Minister gi pampu biriba Dr. Harshvardhan unanabagi appointment moina fix to kare unaramotungda Pan India Blood Donors Network haitare sumai toroga group ama tor semaga amaga maga mateng pangnanabagi tanjadu yam thuna laglagani maramaduna Manipur dagi tongan ba city singda chatlaga koi layeng ba chapada kayuma I darkar laiba sing je helping hands for people Manipur na yam chauna mateng pangbangamani
Thobal Khetri Lekai Health Awareness Campaign ama pangthokre. Campaign adu 9 Sector Assam Rifles Thobal Battalion na Social, Educational and Cultural Development Organization SECDO Thobal Khetri Lekai and Khetri Lekai Women Development Association ga punna khusam naduna sinbani. Campaign adu da blood donation tawbagi matangda miyamda wakhal tahanba amadi haksel ga mari leinaba leina layong singi matangda su health checkup tawki. 9 Sector Assam Rifles Mantri Pukri Battalion Sinduna Ukhrul District ki Riha Village da Luira Fanit Festival pangthokre. Ngarang pangthokiba thauram ki manung channa nat ki jagoi isai utpa amadi lining laishon pangthokpana mapungoiba thauram oiki loinana sana khotnabagi potlam singsu yenthoki. Hauzik sanabagi pau Hauzik Chathariba Hero I League ngasi Indian Arrows amadi East Bengal anina lamba thengnaragani. Haiba match asing numidang wairam pung tare taba matamda Mumbai gi Co-Operates Ground da sanagani. League asiki ngarang sanakhiba league match ta Minerva Punjab na Real Kashmir bu Panjil ama suino da maithiba pikre. Punjab ki Guru Nanak Stadium da sanakhiba league match atuda Minerva Punjab ki Panjil adu Asia Perik Dipanda Dikana match ki nifumari suba minute ta chankhibani. League asiki ngarang Imphal gi Khumalampak Main Stadium da sanakhiba ani suba league match ta Trau amadi Chennai City anina Panjil amata chanaba ngamdana draw chatkhibani. Hauzik Chathariba Indian Super League ISL 2019-2020 ki ngarang sanakhiba league match ta Chennai FC na ATK bu Panjil ahum amada maithiba pikre. West Bengal gi Yuba Bharati Kringangan Stadium da sanakhiba match atuda Chennai FC gi Panjil adu Rafael Crivellaro, Andre Semri amadi Nerijus Balkisna match ki tared kuntra mapan amadi marfutaraga minute mari subada chankhibani aduga ATK gi amata ngareba Panjil aduna Roy Krishnana match ki nifu suba minute ta chankhibani. League asigi mathangi match ta lakliba yumja kaishan numita Jamshedpur amadi Goa anina thengnaragani. Indian Premier League IPL 2020 chahi March kunga mapandagi hauragani aduga league asigi final na May kunga mari da sanagani. League asigi ahoba numita Mumbai Indians amadi league asigi ahumlak champion oikraba Chennai Super Kings CSK anina Mumbai gi Wankhede Stadium da sanagani. League asida team nipan na haibadi Chennai Super Kings CSK, Delhi Capitals, Kings 11 Punjab, Kolkata Knight Riders, Mumbai Indians, Rajasthan Royals, Royals Challengers Bangalore amadi Sunrisers Hyderabad na saruk yaduna title asigidamakta athoi ahen tanagani. Aroibada bulletin asigi headlines amuka hana miyamda thamjari. Mahairoi Listen Kuntra Nipan ka Chatruka Humfumari na saruk yaduna Board of Secondary Education Manipur na lawba chahi asigi High School Living Certificate Examination 2020 ngasi dagi haukre. Amasung NSN IM na English nga sukna mapan gi February tara tareta tamsina hatok pikraba Dr. Kisan Toke na madi Rajan laikhidabagi tara matoy suba ningsing thauram ngasi uripok chai report manakta leiba mapari ningsing golda pangthok